ꯃꯌꯥꯝꯁꯤꯗꯤ ꯎꯇꯤꯅꯦ ꯁꯤꯅ ꯉꯥ ꯃꯀꯣꯛ ꯊꯣꯡꯕꯅꯤ ꯆꯦꯡꯒꯨꯝ ꯑꯗꯨꯒ ꯁꯤꯅ ꯈꯥꯖꯤꯡ ꯀꯥꯡꯒꯧ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯣꯡꯅꯕ ꯇꯧꯔꯁꯤꯀꯣ ꯆꯦꯡꯒꯨꯝꯒ ꯊꯣꯡꯕꯁꯦ ꯍꯥꯟꯅ Alright. Đó. Gì thằng nghĩ có nhầm hồi á. Ngon cô gì ăn băm cho favorite. Chị biasa ya. Bah.
ꯂꯣꯏꯔꯦ ꯕꯥ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯇꯥꯡ ꯆꯥꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯣ ꯕꯥꯏ ꯕꯥꯏ